Kongjang sangsinba matamda hingsa yaudaba mawngda sangsinaba se Minister Okram Ibobina nupi lalning sing tharuna sar yaraduna miyamda apil tawkhre. Economic block loisinaba state government fana hajiraba so center na karisu tawba ngamdre haina Minister Ratan Kumar na phungdokre. Prahlad Singh Patel basta in SARS ki famda ki lokthok trabadi BJP Manipur da ki tokani haina thaunawdum sawbana phungdokre. Amasung Congress government Mikhal Maya da kang naiba politics tawbadagi Singh amati tamnung sinhandri haina MLA Zoe ki sanamaral sirli. Maya Mukhrumzari Adamni Amiribas Impact News ni Aitakalamam Siam Kanan Hauzik Pungza Si Pawbagi Marwa Pausing Miam the Pizari. Sahi Kudingi Pangtok to Nalakpagum Nupilal Ningsing Tauram Nasi Infalgi Nupilal Ningsing Kubamda Se Minister Okram Ibobi Singh Amasung Deputy Se Minister Gaikangam Anina Sar Yaduna State Kitakta Pangtokre. British ki mayokta laikidraba imaibil singaduna mina laksaba yadaba miribak mazati kidam mapunsi katokpada kidana sangsin kiba thauna lingjeladu ngasagi mirolna kaufam thokte democracy set palaibak ama oibana ekhoi masel marakta pendaba madi ningba thungdaba kaya leramgani adabu kanagum kharana khongjang sangsinma matamda hingsa yaudaba mongda sangsin biu oirudaba mongda Hingsa tauduna aikoi masel wana basinba asinadi warasin purapa ngamloi haina se minister na phongdoki koi protest tawba dharna tawba aikoi grievances to ventilate tawraba mari leinaba authority da thamanba maduga aikoi thaminaraga waroisin ama purapna ba tawba aduna tana aikoi da solution amata layoi manipur da leinai ga manipuri koi kudingmaki lay right lay ano oi doba yaroi doba tarokta koi tumakse amaga misunderstanding kokna na koi kunama wahan na ba tawsti kunama wari sana batai hamin batai aduna tana koi sreda solution na layoi Malem gi atai mafamda nupi singi ihau laikidaba nate adam oinamak Manipur gi imaivel singna inkumjale singma chama pukunthra mapanda British ki mayokta sangsin khiba khongjang adu malem da amata ngairaba khongjang ni haibada thoina laloi maramdi atai mafam kaya da nupi singna sangsin khiba khongjang kaya nupi obi singi hak fangnaba oina sangsin ki adabu Manipur gi nupi singna matamada sangsin khiba khongjang adudi lamdama sidigi amadi zati gi hak matpad yaroi haina sangsin gi ba khongjang ne maramadana ngasagi namit asibusu nupi singi haiduna pakthok sauthok na thoram pangthok pada thoina laloi laikhedraba imaiwil singna imaleba kidamak sathakiba liklam adu satuna saukhatpa nungai fabalaiba ama ohenaba aikhoi punna makha aikhoi punna makna nahuna na was lobana ngasagi thoram asi pangthopagi mahi yangani haina ngasagi thoram adrasar yakiba deputy minister Gaikangam na phongdoki Imai Vincing, don't you know fishing, don't you are, Maduba, Togo Pado, and unique over Atin Jagata, Malaysia. District Hyderabad, Lake River, Adumba, down the unique over Adumba, Mumbai Namani, and the name of the I don't know, Sima, the Pilar Hyderabad. Women stay Anna, Malayan Goina, about the name of the TV in the Hydra. Observatory, anu Manipuri, Nupi la, Numita Sibaka, as a Punamana, Nupi Sini, Hainaso, in the Haini, Pako Sapukna, as well observatory, Madam Jagani, Hainaso, English masapan supna Maria Madilising masama kuntra mapanda British na landam masigi nupa singbo Cabo Verde da u loba thaba masung khusim gi sak tangan bagi mayok da haukiba ihaubo ningsing dana Manipur gi mafam ayamba da nupilal ningsing thauram pangthona kre nupilal ningsing numit asigi mapungoi ba thauram na kunmanga suba state level nupilal ningsing lamjel oike nupilal ningsing lamjel ase nupilal ningsing lamjel and ningsing thauram committee na sindana pangthoki bani Sai kuding yamna maru oina Nupilal gi tharam pangthokpa lamjeladu Nupilal Memorial Complex dagi aypung tere taba matamdagi lamtha ki pangthoki baning sing lamjel adugi lamthungphamna singjamai supermarket oiki sai kunthra manga dagi
Nifumanga say nifu tarutagi yankai nipanamasung say yankai mapan gi matak haina kaidok to sen kiba lamjel adu nupi lising amaga chama tarana sar yagi nupi laning sing lamjel aduna lamthar laba matong de lamjel adu da makong mathang tabadanatana selaki ba lamjel loi singna lamjel adugi panthungpam oiriba singjami supermarket ta ngaidun leiba miyama taramna okay pangthoki ba lamjel adu da say yankai mapan gi matak kina Kongjom dagi TS Ibemal say nifu tarutagi yankai nipan fabagina kangabok dagi saikom BDCini Devi amasung say kuntramanga dagi nifu manga fabagina tiam konjil awang lekai dagi kangabam Soniana makok takre Ningsing sa basibo ay do bagi lamjelo ina teli no ha ko mo ina lobi hay ko dapat po ako gi nungo ko wakati mata mamagi singi tangi ma sinse yel ho ngai lagi hongna lo batang ko nasi bilona mai bisna tangi aduga ako gi habira bandam yelo do panthung lobi nasi bilona tungi biloni do ma sanjela si Seli bani hai bani pandang kami hat senja bani. Koi nani, orang kecil ni betul amna simbolik koi ba, koi ki imam yang kita tauna, imam yang kita jen itu bu celebrate tu ba tu, yang malu koi ba, koi ki ramne ni ramne masih koi thai pun nama na, koi nama section pun nama masih sudah participate tu na, sudah koi encourage tu sudah kale, nama tu dia pindah betul. Lamjel loraba matung da bafam aduda ningsing tharam amasu pangthoki ningsing tharam aduga mari lenana sovena amasu phongdoki lunena ayu angan bada pangthoki lamjel aduda bangkomathang takraba nupi singi mafamda kodol pot sing khusinaki tharam aduda saru yakiba wanganoi singna matam adugi ima singna akan ba yahu ama haugduna asoba ahong mama poraki malemda amukta thokhidriba thaudok aduna lamdama asigi nupi singi mathauna maring jelbu malem pumada masak taklibani Hauzeki matamda nupi singi matakta thokliba thoaningdaba thaudok wathok sing asi matungda thoktanaba lamdamasiki nupi singna thauna phana thengnaba mathauta heba wafam singsu thamlaki UNC economic blockade tawduna state asida leiriba miyamgi mathakta crime sathari nakalamoromda center da state government na Kayarak haja kharbaso economic blockade asigi matangda UNC gi mathakta karimata haiba ngamdana leiri haina education amadi transport minister K Ratan Kumar na phongdokre wafam singa sikhwaraman ima kaithela sinduna kaithela sida pangthokiba humudra tarelak soba nupi landing sing thoramga marilen na phongdokibani minister K Ratan Kumar na hai Manipuri si isuna thanba mafam ama oiri state asida hauji economic blockade amadi demonetization na maram oiduna miyam kham thengna wari Prime Minister Narendra Modi gi demonetization la black money thingani hairaga awabagi saitheng misam prajada fangali nakalamuramda UNC ge National Highway Economic Blockade asina maram oiraga state asigi miyam kham thengna wari lebak amagi lan oiriba National Highway asida athingba thamliba singi matakta action lobio haina center da haijarabasu BJP na lusingba central government asina UNC da wa haibagi mahuta ona tenabu wafam thamlakli haina Minister K Ratan Kumar na phongdoki ngasigi thoramadra Social Welfare and Cooperation Minister AK Mirabai MLA Okram Ongbi Landoni Imphal Municipal Corporation gi mayo S Sunil Yaungna khwaraman kaithel gi nupi singna saru yaki ngasigi thoram aduga marilenana nupi singdagi oiba nupi running sing lamjilamasu Minister AK Mirabai na lamtha kilonena athen ahena thoi taba singda manamatum sing supiduna ikai konabu utki National gi oiba masi central government gi makha makoina protection piga do wadu umba akoi lambi yamana masi makoina protect to wasangi Manipur gi miamu khawri saram melaga thamgani habi wakalon se masi thadu ka do bana akoi gi imaivel sing chu masi akoi khambire har kanda state government anga si tuminna election de masi gi damak ta koi ju kanna honari aduga akoi UNC da su hanjin akoi appeal to jagrabani masi di crime against humanity Mioi ba mana chat kado madu manate makoigi taliba demand do democratically tan bi ai hai bi ai miam prajada khuding makta sopa madu gumba thabak adudi akoi tawroi da bani All India Trade Union Congress Manipur amadi Working Women's Forum na sinduna humudra talak suba nupilal ningsing thoram Eco Green Park ishikha da pangthoktana mafamadra kheliba nupilal ningsing lusingbi tongbram sabi devi gi mitamda haikaleka tamduna union asigi siramana thoram palon pangthokre haina phongdorakli
Sahi khuding pangthokpagum ngasi humudra tarelak suba nupi landing sing numit thangmiban thau ground su pangthokre tharomadu manipur da lairiba nupi sing oiba tongan tongan baluf nipana punna semba humudra tarelak suba nupi landing sing celebration committee na sinduna pangthokibani manipur gi tongan tongan ba mafam sing da lakpa tongan tongan ba furup kaya gi nupi sing na tharomadu sar ya ki loinana resource person kaya na manipur gi nupi sing na lauriba thaudangi matangda wangang ke tharomadu ka mari lenana Humudra Tarelak Suba Nupilan Celebration Committee ki convener Y Kunjarani na haikibada Humudra Tarelak Suba Nupilan Ning Singba Asina Anoba Mayon Ama Yengduna Kongjang Kayagi Philip Loban Namit Oirasi Haina Fongdoki Humda Tare Suba Nupila Namit Ning Singba Asina Anoba Mayon Ama Yengduna Leptraba Kongjang Kayagi Philip Loban Namit Oirasi Kanglu Kayagi Nupilu Kaya Punsinduna Upon Bakongjang Jangchin Minabo Hanaminasi, Langa Londa, Semi Londa, Noma Nomagi, Tung Han Batopsin Toranging, Tangnabata Natana, Kunai Sida, Nupi Kayabu, Otpi Nebiriba, Namduna Ikai Kunaba Manghaliba, Saram Saliba Nupa Kayabusu, Para Amatambiduna, Maru Panga Mutatnaba Hanaminasi, in Kalagribinupi Masakayana, Anoba Semi Lol Amagi Makada, Madom Lepsabangam Naba, Matangi Irangi, Nonglay Nusinasu Humduna Pukidanaba, Honaminasi. Life Savers Manipur Sinduna Landing Sing Tauram Gamarilena Kunipa Laksuba voluntary blood donation Kemama blood donor yang kain saru yaduna pang tokri haina lubasegi serulamana hairakli Humudra Trilak Suba Nupilanding Sing Thorom Moregi Ima Kodong Lide Biharabung the Supang Tokre Nupila Ning Sing Thoromado Khan Nongpok Upon Manupilov Nupi Kunai Sakut Lamzing Love Minority Women Development Society Muslim Women Development Association the Punisinduna Pangtoki Bane Thorom Aduda Mafamadugi Nupi Amasomio Kayana Saruyaki Thorom Adugi Manung Sana Nupi Oiba Nupi Obisingo Lamzila Masupang Toki Lamzila Duda Case Ibeto Bin Ahanba SS Jamuray na ni suba masong S sasi na ahum suba takre. Imphal East ki manung sana Somong Block Congress Committee amati Haingang Assembly Constituency ke Congress ki intending candidate and Ratan LS Kapuna pun sinduna humudra telak suba nupi landing sing thoram ngasi pangthokre Haingang mayale kaida laiba and Ratan Kapu gi yumda pangthokiba thoram aduda Haingang Assembly Constituency ke tongan ba mafam sing de lak panupi samnga romna thoram adu sar yake thoram adu ga mari lenana and Ratan Kapuna Manipur gi nupi sing na sahi sa kaya gi mamangdagi asoba thaudang kaya lawdun lakli ngasi su nupi sing na laiba ki oiba maruiba tabak thoram singda asobo thaudang lauri haina Manipuri nupi singbo singthaki thoramadat athoiba metunglen oikiba khorai Assembly Constituency ki MLA NGB joina nupi landing sing thoramna lakpana Manipur gi nupi sing thongna amuhanna ningsinghale hai ki bagalena maira paibi sing lauriba thaudang busu nahuna na singthaki Nisab bandagi ngasi di maira paibi no kore tongan ba ai koi gi samaj le riba nupa singna Makoy tawam topa adagi hendo pam de balam chet yuthapa nisa saba tongan ba nisa saba si tingna ba adi nundang athengo bhawa sa yarektana one bi bagi asigi itihas adum lehoragadam sipai sing sai abslagi babu pun bagi thokok ya thokpunina madugi matam dasu nupi sing nundang athengo bhawa phadana bagi madu mateng law United Manipur Muslim Women's Development Organization asu sindana nupi landing sing thoram ngasi Manipur Press Club ta pangthokre nupi landing sing numit asida Muslim nupi sing laukiba chawraba thaudang kaya bo thoram adra sat yakiba wangaloi sing na fongdolaki Amuram the All Manipur Muslim Martyrs Memorial Committee na sinduna humudra telak subna pilaning sing numit hata dalaiba gyani English High School supang thokre thoram adada Manipur gi Muslim phurup ki sangnaraba mi kayana saruyaki Nupi landing sing numit kamari lenana uripok nupi apun balof unal sinduna uripok mai kai gi oina ihan han ban nupi landing sing lamjel pang thokre unal na konba jaga sing de lakpa ima kayana saruyaki ba lamjel ase kangla gi nongsuk thangba gate gi lamtharaga nawrim thong da leiba ipa thoko ki laibungda lamthumpham oiki Hayengi thauda da nupi haiba thimda kuntaruk suba nupi gi numit thoram laima kol Manipur sinduna laima kon women's About Complex Asan Bigai
koirengay de pangthokre haina leimarol lamjing kongi serula mana hairakli Thoramad Dr. C.S. Sandrakala, Professor Liberal College, Toism Sorojini, Head Mistress Lay School, P.S. Tampak Advisor Andro Laymakol Unit Amasung M. Sirita, President Laymakona President Members Oina Saryaki Haina, Serlo Cinema Katari. Nupi Mayra Marup NMM Elang Mamlaikai Upper Nupi Organization Ilano Amasung Elang Mamlaikai Youth Club Napuna Kusam Naduna Nupi Landing Sing Torampang Tokre Toramasiga Marilena Nupi Sing Oiba Kongsan Amasu Satke Nakalamuramda Kai Samtong Elang Mamlaikai Upper Nupi Marup Nasinduna Nupi Landing Sing Torampang Tokre Toramasiga Marilena Pishum Tong Oinamlaikai Degi Hauraga Elang Mamlaikai Daleba Ivudau Sengzel Gi Laibung Fawagi Oiba Nupi Sing Kongsan Amasu Satke Humudra Trelak Subanipi Landing Sing Thoram Manipur People's Party and Susindra Party as conference called the Pang Tokre Haina Party as Sherlaman Hidakli. Manipur People's Party MPP Gesena Vice President O Zogindron Lusingda Pang Tokiba Thoramada Party as Thomi Kayan Nupi Lal the Lake Hidraba Ima Singi photo da Lake Shukatuna Ikai Kunabas Utki Haina Sherlashina Makatari. Nupi Landing Sing Numit Kamari Lena Manipur University ki Life Science Department ki campus da Usar Singh Thakre ngasi department sige professor Naurem Mohilal na galonena Mahiru Singh department sige campus da Lamtu Seng bagalonena wahi pangadaba Usar Singh Thaki bane Nupi Landing Sing Numit Kamari Lena Hongdo kiba Usar Thabagi Kongtang asi Makatana University asiga toba department sing dasu sathagani hain en Mohilal na Fongdoki Nupi Landing Sing Common December Tarani 20 Lakpada, Haukraba, Itiasik Wadaba, Todo, Aduda Saruya Kibi, Ima Singi Tana Lingzilado, Lamdamasigi, Haurak Liba, Masa Kayagi, Lutongda, Sienduna, Sports Kilamda Manipurbo, Maliam Saktak Pangamli Haina, BJP Sports Sale Sirulaman Hidakli, Lunana, Ningsiningai Wadaba Todo Asigi Wari Kayabo, School Sing, Selevasta, Hafsinduna, Hiena Park Tok Saktuhaning Hainasu, Sirlusina Makatana, Hairi. BJP Manipur Pradesh ki Election Committee ki Chairman T.H. Sawana Party Asigi State Insas Pairiba MP Prahlad Singh Patel bo Pham Lokthok Trabadi Mahak BJP de ki Tokani Haina Lauthokre Ngarang Thokiba Irang aduga Marilena Chawana Party Asigi Mirep Oigani Haina Songthor Liba Sapam Keba Masung Pangism Sarasandrada Unaduna Pungning Patana Laina Bawari Sakre, Nasi Terada Leba, Sapam Keba Giumda, Chawana, Keba Masung Sarasandraga Unaba, Loreba Matung the Wafamasi, Pongdo Kibani. Sawana Makatana, Prakas Zavekarna, Keba Gitera Bazarda Amasung, Sarasandragi Hangang, the Narang Pangtokadaba, Political Conference, the Union Leaders Sing Saruyakani Hain, Ayaba Pir Kibani, Ayaba Pir Labasu, Pung Kara, Lairaga Yawal, Yaroi Hirak Padagi Narang Iranga the Tokibani, Miamna. Kang tap the Sauraga, Mi Yum Mai Taba, Tobigano, Taptabiko Haina, Apil Tauki, Amaramda, Sapam Kibanasu, Miamda, Mark Asi, Delhi the Satuna, Nasi Delhi the Satuna Wakat Lugani, Miamna, Matam Karadan, in the Tapna Labinaba, Hainasu, Apil Tauki. Howjekti, Central Yorangarang was here. Kauri Howjek, Kauri Amy, Akonangasi, Dinare, Akogi like minded Warakamam share. Ticket ama phang de batar di loy namak toka da bani ai su retire tok thokani ai kari kira makta ai pamde chief minister oini adu tongni haibanate maram chadrabadi Prahlad Patel lok thok trabadi ai retire togni ticket ti ar parliamentary board ne pi dong ne ba swai dagi mama na mapja na pi apoti ni BJP Pradesh ki office da ngarang thoki ba thodo adu ki matang da party asi oi bwa fam sengdorakle thokri ba thodo adu ki matung da ngasi party asi ni tai pa chutek ta laiba office da pawmis tung unaba mada spokesperson Nimaisan Luangna party manung da mod manada ba madi lingjel manada ba mata laiti haina sengdokre mangna haiki bada ngarang paswai madi hangang da pangthoki ba miyawgi mifam da party gi central leader kaya yauki da ba adu party gi sana kanon gi matung ina yauki da bani party gi sana kanon gi matung ina party gi oiba mifam pangthok pa matamda mandal gi president na state office da mangjauna na khangalaba matung da mikhal ga marilena ba political conference pangthok pa haiba wafam lei madugi mathakta assembly constituency amada party gi ticket tana ba mi ani dagi hen leirabadi ticket tanari ba khodimak adubusu mifam da punna sar yaba natragadi mifam pangthok ta ba haiba party gi niyom leiri
Haingang Mandalgi Hanagi President says Iboyama si Ties Saubana Hana State President Oringi Matamda Edokta Hablamba Mandalgi President ni Saubagi Matung Ketrimium Babanandana Anova President Urlaba Matamda Mahaki Matam Loikiduna Babanandana Haingang Mandalgi Oina Aitzlukoibu Nauna Haingang Mandalgi President Oina Party Office na Odana Matop Laikre Ngarang Haingang Mandalna Sinbani Haiba Mipam Adu Party gi set office ta Hana Pau Kangalaki Balaite Maramaduna Ngarang Mapama Nida Pangtokiba Mipamda Party gi Sanakangon gi Wangmada Senkiba Oibana Party gi National Leader Sing Saruyaki Dabani Hainaso Sengdoki Adagi Sinbadu Mandal gi President Mandal Committee the Singida Baneba Adu Ngarangi Pasui the Rosi Barton Namisi individual level da Nammeaba ko Samnada Siri Mandal na President na Namuda Mandal President ki maming na Namuda ni Barton Punama Hangangi so Mandal ki President ki maming na Namuda ni Hangangi Barton Siri BJP Hangang Mandal Haidi Hai adu Mandal ki knowledge laiti na information na mana party ki lai aduna adu gumni thodona sida yam lana loningai laiti Hausi matang swaida break amatang lausake Manipur madi malinga tongan tongan ba ipaw singaluna na khoi break te gyamna thuna hajarake impact news po mekta dalaibiu Angels Coaching Center, Uripok Polem Laikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see successes in Angel Coaching Yarn Body, Sunga Namla, I see successes in Admissions open. Temple of Learning School gi admission hauzare loinana school lasina chahi tarama pung farak pagi harau tayama fongdok paga iroinana satra satri sing naming chanbada kudong chaba kayam pizari kudong chaba sing asi akaknaba sit kharakakini thu naming chanbiyu kudong chaba sing si mangan biganu akupa marol gi damak Temple of Learning Kanchipurda contact tobiyu Pauzen Zaba Northeast India Development Party asi iramda Manipur gi chakwa thorangi damakta hiram khuding da kathokpaga loinana apunbagi pangalama sagaliba political party amani NEIDP na lisani tara tarita pangthoka doriba taramanthoi suba Manipur Legislative Assembly mikhalda party asigi damakta miyagi mahut sinduna leibaki thodang lobina bagi damakta tampaki constituency nifumakta mirep oibiningba madik charabam de leibaki chana kanglon gi oina akaiba leiti habi kudam leibiba masa masa gi constituency da miyagi support fanglaba miyoisina paujada sipizari arepa apamba leibiba singna isagi biodata makada pizari ba sari yohon birakna ba kanganzari ba Northeast India Development Party Sagolban Tera Lakrak Mumbai Imphal West. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda taran usari hausi bakata papauda Bisnupur district oina amasung kainau da BJP ki mirep oigani haina songthor liba mirep singa oiba boot level committee samilen pangthokre oinam gi oinam mamang da kaidagi mafam madu da mirep oigani haina songthor liba case Romeo case Zibon oinam Bikramjin amasung ningthau khonggi mirep oigani hariba Krishna Kumar Miyoi Singh asigi mifam pangthoki mifam madu da BJP Manipur Pradesh ki state election committee ki chairman ti sauba yauna BJP Bisnupur gi singba sing susar yaki district asigi kainau da so mafam madu da party asigi mirep oigani haina songthor liba hana minister oramba El Radha ki sogi yumda boot level gi mifam amasu pangthoki mifam madu da mafam madu gi miyoi lisingani henbana sak yaki Ketrigawa Assembly Constituency ki manung sanna Kongpal sanam laikai da laiba laitanthem inau sagi yumda lakaduriba lising taratare ki election ga marilena laikai miyam ki oiba mifam ama phamgre mifam madra saru yakiba hanagi MLA Tesh Nandaki Shobo laikai miyam na amat oina saugat pahaina warif laukri haidi Taramatoi Suba Manipur Legislative Assembly ki mikhalda Kairawa Assembly Constituency da Muslim minority ki miyoi amabu Congress Party ki mihut oina puthoruknabagi matangda nomagi oiba khanenabagi mifam mangasi Imphal East ki Kairau makting da leiba makha lekai da pangthokre Kairau Kendra Minority Congress Waka National pangthoki mifam madugi matangda Manipur
Legislative Assembly ki mikhalda Congress Party ki mirep oigadoriba Social Worker Muhammad Wahidur Rahman na haikibada kairau kendra da pan kiba MLA Minister Singna masagi kanaba yengmanatana miyam gi sakhot thaurang amata paikhattabana atopa kendra singa mimanaba ngamdre kendra asida iril turel kongba madi Imphal turel sielabasu miyamna thaknanaba ising phangnadre masida natana lambi thong yaungna hiram kayada sothari airiba khodong sadaba singasi koknanaba handaki general election asida minority oiba Muslim gi mut ama thagatuna miyam gi thabak tawnanaba gi pandam mifam asida wari laukre haina phongdonaki Irin turen naiba turen se matam pun sing leiba adu masi lei na koi sahi 20 years aku asen sing thabu phangri kerau ke ni lofam aya masi sing rai rai pi ba sahi chupa ja dom green no ne hemba ya jaga mane ase ba du plan taw da masi ma koi ne kam hiu lor ga yam lai na masi ma tor ga koi lam dam se lei ba na hawl thok no ma si thabu pi ba pothok puthok pa adu ga income si masala tan jabang ngam na ba hona na ba ya du ya sha ma su lei Advances in research and innovation in mechanical engineering, material science, industrial engineering and management haiba themda numini sumna sadagadaba national conference ama NIT Langol complex tanga sidagi haudokri haina NIT Manipur gi Serulaman hairakli Thoromadin Institute asigi mechanical engineering department gi faculty amadi staff sing yauna mapalam gi akhangai kayana sarya ki haina Serulosina makatari Krishi Vigyan Kendra Ukhrul District ICAR Regional Center na Sinana Nomagi Oiba Swell Health Come Ravi campaign ama ngasi Ukhrul District ki manungsan laiba Riha Village na pangthokre Tharom adu ka marilenana Riha Village ki manungsan laiba Lomi Marfumanga da lentil kg samri Rapeseed mustard M27 kg chani yanthok ki haina Yanthok ilunena Lomi Singda Lehau Fana Thamnabagi Kanaba Amadi Hiana Faba Punshi Ama Simnabagi Matangda Lomi Sing the expert Singna Wangangki Tharamadu the KVK Ukhrulgi coordinator Dr. Y. Ram Krishna Yauna Kulakpa Singna Shabuyaki Manipur Horse Riding and Polo Association Manipur Equestrian Association Namas Manipur Pony Society ki member Uramba Sanam Thabam Udo Nilekidabada Manipur Horse Riding and Polo Association Nasirulamada Awafa Fundorakli Thangweban Kendra Development Organization Takdogi Taranithoi Siba Takdogi Taranithoi Suba Mapuk Komon Tarunga Sipang Thokre Foundation Day Tarunga Marilena Kendra Asigi Kona Kunjil Kaktana Paktakna Sit Sing Baki Thorum Sing Pang Thokre, Nasiki Thormaduda, Vizegilu Singba, MP Prahlad Singh Patel Amasung Takdogi founder president, Thangmem Kendragi MLA, Case Joy Kishanna, Organization Asiki Volunteer Amasung Kendra Asiki Miam Punna, Satariba Social Service Yangsen Kilunena, Miami Pongning Tawatke. Foundation Day Thorum Asiga Marilena MLA Joy Kishanna Pongmi Singh Dahai, Takdogi Miang Makada Thangmeban Kendra Asibo Hiana Faba, Mapamama Ohenaba, Miam Gapuna, Honar Panangasi Kendra Si, Ing Tapa Amadi, Sakot Pagilambida, Lakle. Kendra Si Makatana Mafam Ama Ohenaba, Apaba Mafam Ohenaba Takdoda, Miam na Makatana, Bateng Pangmu, Luena, Organization Asigi, Tausil Tarum Asina set Asida, Anoba Mayon Amapurapa Orison Haina, MLA, Case Joy Kishan Makataki. Amor of the Thamaban Tingel Leonli Community Holder Takdogi Teresuba Mapukomonga, Marilena Pang Tokiba, Tarum Amada, Lamdamasida House Ladyba, Watok Singasi, Congress Government Ladyba Makai, Loiba Nairoi, Haina, Timon Islamic Constituency, BJP MLA, Kumoksam Zoikishan Fongdokre, Mangna Makatan Haikibada, Government ki loisang kayada thabak lawba matam da hausik lairiba MLA amadi minister singi imung manung amadi marimata sing khakta lawduna lere masina maram oiraga lamda masida lairiba larik haiba matik saba narol kaya lairabaso government ke thabak lawba matam da narol singna matam amadi sel sangna larik tamluba adugi wahanthok lehendre masigi mathakta paliba Congress government asina Mikhal Maya asida kanglup naiba politics toba maramna singamadi tam nungsin handri haina fongdoki ngasi pangthoke ba mapok kumon thoram aduga marilena Islamic constituency asigi laikhidraba ahallaman singi maphamda minute to minute leptuna awabasu fongdoki Manipur punamakta thangwai ban khatan natana ai lairiba Manipuri khangna chara bula chodoktina
ꯑꯩꯈꯣꯏꯒꯤ ꯂꯦꯡꯄꯗ꯭ꯔꯕ Manipur level khundani punama unity oina shanti leina chakopana puramsai ma tagdogi motto se Manipur bunba sandoksi shanti leina chakotpa adu lingchen manar leiba asida communal politics chariba congress se maru phukna uthoraba kandida Manipur prajana shanti leina pulibene hase masi leina mafam Tripura ki konung Agartala ki Avoynagar laidiba ibudau puthi ba harauba thoram laliba January manga dagi mapan papa pamtholakani haina umang lai kanba aprumal okal gi sirlaman hairakli Tripura ki metei singna punsindana mafam ama khaktungda pangthokadoriba tarilak suba lai harauba gi thoram asida miyamna thamoi singna angama mateng pangbiu haina su sirla sinama khatan hairi BSNL bu maset tahana bu honariba lainga ki luzadaba thawongi mayokta laliba December 15 da company asigi employees singna nomagi oiba khongjang sangsilagani haina forum of BSNL unions association gi sirlamana fongdorakli Haukiba October Kumapan Manipur University ki campus ta mahiru singi marakta thokiba khana sainaba ki thongthoka marilena na de sam gi president yauna lubasigi volunteer singda singjamai police na tamthina furakiba gi mayokta mahiru lub asigi khongjang kaya sangsilakadori ngasi de sam gi office ta pawmi singunaba mada lubasigi secretary general NED san hai todo asigi matangda Manipur government ta pisin ke ba memorandum adu laliba December 15 fawa gi manungda thabakta onthok pidrabadi de sam gi volunteer singna government office sing Thingba yaungna tongan ba makhalgi akanba khongjang kaya sangsilagani haina phongdoki Chatliba koi thasigi December gi tang 15 phawgi manungda chathakiba inquiry du gi report ta yumpham oiraga thodoktu da chenakhiba Manipur police ki mara leiba personnel sing gi mathakta lokapam thokpa chapchaba action do chatliba thasigi tang 15 phawgi manungda masi Manipur government lokhat kadabani karigumba December ki tang 15 si phawgi manungda lokhat phum thokpa thabak se lokhat taba taragadi hana mamangda lauthokiba gumna mamangda lauthokiba khongjang sing asi December ki tang makha tarakpa tang 15 gi matung dagi di Manipur gi tongan tongan mafam sing da leiba Manipur government ki office sing thingjin ba yauna tongan makhal gi akan ba khongjang sing masi koi changsen na ba koi desam gi volunteer sing na masi koina sem saba lore Laliba December 15 ni komafan faba pangthokadoribi Imphal Book Fair gi Silver Jubilee tharomda larik phoma masung layak pa sangdamnabagi thorom sing pangthokani haina State Central Library gi sip librarian gi sirlamana phongdolakli thorom asi basar yaning masing office asidagi akoba marol khanglaba yagani haina sirosina makha tari Nominini subna pangthokadaba Mind Education Workshop ngasi haudokre Workshop asi International Youth Fellowship South Korea amasong Youth Congress mayang Imphal na punna khusam na duna mayang Imphal konsak ta leiba Kuman Multi-Purpose Stadium da pangthokidabani South Korea Thailand amasong India gi IYF volunteers singna saruk yaduna pangthokiba thorom aduda International Mind Education Specialist Professor Kim Soo Yeon na Mind Education gi matangda lecture piki Haukiba December Mapanda Bishnupur District ki Ward number 6 ta Phangdong liba umang lai lining tho mayang ambagi lai selungba oina lekhiba Thaunawjam Bihari Maitaina Laikidabada Manipur gi ningthau yauna sana konungi famnaiba singna minute to minute left na awa phongdokre haina Uttara Sanglel sana konungi sirlamana hairakli Tailak Suba Professor Naurem sana jawaning sing thoram laliba December 30 gi ayupung 13 taba matamda Manipur Press Club ta pangthokani haina oza sana jawaba Memorial Trust ki secretary gi sirlamana phongdorakli Single Lamda Administration Laitri Hainara Madu Haujikti Anova District Taret Ama Semlak Labanina Single Lam Singda Apaba Administration Ama Soidana Laklagani Haina Kurai Assembly Constituency MLA Dr. NZB Joina Fongdokre Wapama Singasi Moirang Kampu Sajipta Nauna MLA Fandagi Sakiba Kaithel Sang Sangabagi Thoramda Fongdokibani MLA Namakha Tardan Hai Haujikti Lamda Masida Kaithel Sang Ama Lerabanina Miamda Kanaba Karadi Fanglagani Haiki Sanginata Academy New Delhi gi miyang makhada Theatre Center Manipur State Kala Academy ge khusam naduna pangthokiba nifutarelak suba short play competition for creative directors listening tarataru ki for laukthokle haina center sigi siloman hairakli Khorifaba Artist Association gi sen thanaba haiba play aduna best production Manipur Dramatic Union MDU gi Avi Sapna second best production aduga SN Repertory Theatre gi Efa Kraina Ahum Suba best production fangli haina silosina makhatari Hauzik ngasino bagi basana bagi pau
North Imphal Sporting Association Thamibanna Humpusuba Sar Susan Sinki CSI CVE Memorial Football Tournament ki quarter final sangkre. Ngasi tournament asigi sanaki ba pre-quarter final match asigi taratiri suba minute Tidim Road Athletic Union Kwakaitel ki sanaroi El Sanatoma na Panjil Ama Sanduna Mangzil Tharamlaba Matung. Match ki humpumapan suba minute North Imphal Sporting Union Association Thangwai Bangi Nisagi Sanaroi David Casey Ngai na Panjil Ama Sanduna match asigi apiba matamda team animakna Panjil Amam Sanaduna match adu draw sakhi. Tournament asigi sana pathap ki matungina match asigi aka po ki laibag kicks from penalty marks na lep na bada North Imphal Sporting Association Nisa Thamiban ki Sanaroi o Prem Kumar Sahavas Amadi Case Nauton Ahumna Kauki penalty kicks ngadu Panjil onthok pangam ki kicks from penalty marks da Tidim Road Athletic Union Trau Kwakatil ki Sanaroi ki Falguni Amadi S Ismairav Anina Kauki penalty kicks ani adukak Panjil Sanki Badagi match asi North Imphal Sporting Association Thamibanna Tidim Rao Athletic Union Kwakatil ba Panjil Mari Ahumna Maithe Piram Laga Satriba tournament asigi quarter final sangam kibani All Manipur Football Association gi makada chaliba tha asigi madigi hauki tournament asi mapalam gi team mani yauna football team kunithoni saru yari knockout basis sa satriba tournament asigi hayeng sanaga da taramanga suma match da FC Jalen Sada Hills amadi class sa kaino anina lamba taunagani Ahum Sabha Sector Trophy Football Tournament let Boro Team Sector Mai Pakre Hari. Ngasi tournament asik tarahum du Sabha Lekta let Boro Team Sector ge Sanaroi PS Hegauna match ke tarani parma sukul du Sabha minute sing da Panjal ani Sanduna Lamlai FC bo Panjal ani amada maiti papi bangam ke match asi da maiti aura Lamlai FC ki amata ngare ba Panjal aduna match ke kuntare Sabha minute case Anos San ke hayeng Saturday football tournament asigi makata balik match ani sanagani haina tournament asigi convener na thadorapa sirlamana khangalakli All India Football Federation gi ming makada under 16 race of India 3 league ki match sing Sale Football Academy Bokara Zarkhana masung Tata Football Academy Jalandhar ani mai pakre ngasi Kumalam Park Main Stadium the sanaki ba football league asigi ahan match sa Sale Football Academy Bokara Zarkhan gi Sanaroi Sapam Bisoji na match ki yang hitaruk suba minute san kiba amatangari ba Panjil aduna Numaliga Refinery Limited Football Academy bo Panjil amasino da maiti ba pibungam ke League tournament asigi ani suba match tanaf Tata Football Academy Jalandhar gi Northeastern Jalandhar Northeastern Reorganization Cultural Association Nerwaka Sangak Phoma Panjil ani sino da maiti ba pibungam ke match asida mai pakraba Tata Football Academy Jalandhar gi Sanaroi Deepak Kumar Razak Amadi Gurazi ani na match ki humdrama thoi suba masung humdrama nga suba minute sing da Panjil amam san ke thas ki taramai da football league asigi makata ba match ani shanagani Assam Sports Journalists Association Sinduna Thasi ki tareta ki hauduna Guwahati da satarakpa Nipan Suba Notice Media Sports Meet lisuni tarataruk ngarang Abibta Indo Hall da Pangthokiba TT competition da women's single gi gold medal Amzu represent taukiba Pongnafam Pause ki senior journalist Sonia Soren Sangma Mamadi Amzu gi E Bavina silver medal phangre Sonia na DDK Guwahati gi Anupama Gogoibu set ani sino da thoidana E Bavina ga final sanakibada Sonia na Bavinabu ani sino da maiti piki men's TT gi oina Amzu gi T Nirmal na gold medal aduga Amzu gi TS Ranjan na silver phangke Nawal Nakalamoromda Amzugi TS Ranjan Sis Masana da Su Silva Pankrabani Lunana Ngasi Amzugi and Rina na badminton Masana da silver medal Laudana Hauzik Faba da Amzugi team goal ahum silver medal Mari Lauri Amzugi team na Piriba performance asida festival asida soidana team champion oigani haibagi Tazabasu Lady Taruk Suba CYLC State Level Open Tennis Tournament it's Busanna under 12 years boys ke champion oikre ngasi sana ke tournament se ke final da it's Busanna Asurjit po point tara ani da maite papiram laga champion oibangam kibani sathariba tournament asige men's open singles da Premsit na it's Baker bo taruk mari amati taruk sinoda aduga T Brozen na Bonabu taruk ama ahum taruk ama song tara ni thoi tarada maite papibangam kibalonena tournament asige final sanke Manipur Tennis Association giming makada Association of Tennis Lovers
Singjamai Singa Matakna Sinduna CYLC gi Deco Tough the Satraliba tournament singing a veteran above 45 years ki met singda Kangjamba Amadi Sanatomba Ani na Prakas Amasung Ranjanbu Taruk Ahum Amasung Tarani Tuitarada Ice Dilip Amasung Ice Ibotombi Anigi Jurana Romeo Amadi Pradipu Taruk Maria Amasung Taruk Amada Mighty Bapiki Tournament Sid under 12 boys ta Sandaroi Nipan Men's Open dana Sandaroi Tarabangaduga veteran above 45 years dana Sandaroi Punakun Nasar Yari Tournament Sigi Lucian Bagatorum Hayang Pangtok Nagani Bangalore pangthokadaba konithoi suba National Sports Climbing Championship ta saruk yarugadaba awanongpok lamdamgi sandaroi sing team ama Manipuri da leiba IZR South tagi khongsan khre Bangalore gi Kantirava Stadium Complex Thas ki tang taratari ki kun faba pangthokadoriba championship asida saruk yagadoriba awanongpok team asi sandaroi kun mangana sabani hariba team asida Manipuri gi sandaroi ahom Tripura dagi ahom Assam Arunachal Pradesh amasung Mizoram dagi sandaroi ani Sikkim amasung Nagaland dagi sandaroi amamam yauri Laliba December Kunmanga de Contra Fabo All Manipur Saibi Association Sinduna Tarulak Suba Mangsa Tabam Iboyama Masung Arambam Puinavati Memorial Kun 31st State Level Saibi Championship Pangtholagani Haina AMCA gi Sirulamana Kangalakli Komalangpak Indo Stadium na Pangthokadoriba Championship asigi form Lausin Magi Aruba Matam December Kunda Oigan Haina su Sirulosina Maka Tarakli Housing Arubada Morabapa Amana Pizari Kongjang sang silma matam dahing sa yauda mamonda sang sinaba Chief Minister Akram Ibobina the pila ning sing thorga saruk yaraduna miyam apil tawtre Economic block lotion of state government of Fana Hajar of so center the Karisu Tawang Amdri Haina Minister Ratan Kumana Fongukre Prahlad Singh Patel was the insas ki famda ke longtok trabadi BJP Manipur ki tokani haina honaudam sawana form trade Amasung Congress government Mikhail Maya the kang naiba politics tawbadagi Singh amadi tamnung sinahandri haina MLN Zoe ki sinamaral sinamri